lalholub Jelarong United Front JUF ki taramanga supervising de thoram ngarang Mount Ararat laiba loop asigi designated headquarters to pangthokre JUF ki information and publicity secretary na thadorak pa Jerol Manahai defending dream pursuing peace haiba thim da pangthokiba taramanga supervising de ki thoram adu lalholub asigi firal chikhatpa amadi mai pakpage kholau hozam haina lauraga hongdokhi India gi ningtam khongjang hek haurakpadagi Jelarong singi homeland gi manglan ama miyam gi thamoida leirakhiba adu mangphaunargani haibagi asa hena chawkhatlakle hairi thoramadu gi chief guest oikhiba Felix Kamaina Jelarong amadi masiga naknaba phurup singna matam sangna manglaklaba manglan adu hauji government of India ga chathariba political talk asina mangphauna bangam halagani wari sanaba asi khumang Chausina Jangsilli Amadi Atuma Matam the Warusin Purak Nagani, Government of Indiana su Warusin Purak Nabagwari Sanaba Asi, Yang Sinbiu, Wari Sanaba Asi Warusin Purak Ba Tintari Ba Makai, Miamgi Marakta, Koi Sound of Amadi Jarang Naba, Thorak Nabagi Machak Oigani, Jelarong Miamgi political talk Asi Atopa group singa Wari Sanariba Asika. Thak chap manana laudona ahead ma mityanga loinana athuba matam da warusin purakna bu hone biu haiba wakham subhak na phongdo ki hairi thormaduga mari leinana ZUF ki chairman Jantui Kamaina hai Jelarong miyam gi manglan asi phangdaba changchilakliba khongjang asi da ngasi fawa wakhal hanthaba leitana punna Jadminarakpa asna thoram asi pangthokpa ngamlibani numit asi thauna phaba leibak nungsiba amadi mai pakpa hozambu ningsingba numit ni aikhoi gi khongjang asi mai pakna changsinba ngamdaba hotnabada thawai thakraba athoba singi mafamda ikai khumdaba utpaga loinana makhoi gi kathokpa adu kaidong nungda lemna khakmang loi haina mak phongdokhi